Akashvani Imphal Thokchom Paugi Saktam Saktam asida Manipurda ain kaina mitop sangsilakpadagi anoba khul kaya hengalakpa makhoida umang kokthokhtuna popi park sana tharakpa Rajya sida School on Wheels haudokhiba NCERT gi lairikta mukna kangjaibu Mizoram gi masana ni hariba sibu athuba matamda semdoknaba kendra gi shiksha rajya mantri Dr. R.K. Ranjan na pautak pikhiba National Deworming Day Rajya sigi angang sing mapalamda thaba matamda mama mapa singna Child Welfare Committee gi ayaba mangjauna na launaba Social Welfare gi Director ngangom utam gi appeal amasung sayola sigi sanabagi pauda Manipurda ain kaina miramdagi mitop kaya sangsilakpana maram oiduna aina yadaba mawongda anoba khul samapan marbudra taruk thorakle Masiga loinana ing kumza lising samapan mariputareta Rajya sigi umangi saruk square kilometer lising tara taret samari humbudra manga oirambadu ing kumza lising ani kun mathoida square kilometer lising tara manga samanga marbudra nipan da hanthakre asumna Umangi saruk square kilometer lising masanipan humbudra taret hantarakli basi singda popi pambi thananaba paktaknana umang kokthok khibadagini haiba khangma ngamle Saliba sayola sida Mukhyamantri Nongthoman Birena social media da thagalakpa tongan ba warol singda hai Manipurda mitop singna anoba khulkiya semgali basina Rajya sida yelhongai digi lejaragla phurup sing amadi leiba ke shanti raksada asoba singna ba ama oirakli Masiga loinana Rajya gi singi lamda umangi saruk pak sauna manghang taanduna popi pambi thabagi thong asina mahausa gi khallamadi akoibegi phibamda sauna manghalli Mukhyamantri na Rajya sida thengnariba samasya sing asiga mari leinana thagatpa warol gi matangda paudam ama ing lising ama chamapan marifudra tareta Rajya sigi leijaramba umangi saruk adudagi ing lising ani kun mathoida square kilometer lising ama chanipan humfudra tareta hanthaduna hairiba umangi saruk asi manghan takhanduna popi pambi thabagi lamda sizinaba asigi matangda Manipurda BJP sarkar lakpadagi umang kokthokpagi thawong amadi popi pambi paksana thaba thingnaba sarkarna thabak kayamarum laukhatle Sarkar asina hojik faubada aina yadaba mawongda lam khopsilamba miyoi chani marifudra mathoi phagat khre masiga loinana reserve forest amadi protected forest ki mafam singda lam khopsilamba sing takthokpagi thabak sarkarna chathari forest amasung revenue vivag singi official sing yauba chief secretary na luchingba committee amana survey tawduna umang kaya yamna manglabage haibadu yengsili Forest Rights Act lising ani taruki chana kanglon ngakna reserve forest area singda ain kaina yum sajilamba sing takthokpagi thabak chathakhi Amaromda Mukhyamantri na mahaki warol aduda Manipurda mitop ka hena aina yadaba mawongda changsilakpadagi anoba khul amasung mising khanghenhengalakpa asina rajya asigi demography da chauna akaiba pire hairi ingkumja lising ani taruktagi hauna yumthangnaba leibak Myanmar dagi Manipurda ain kaina mitop sing changsilakpana anoba khul kaya marum thoklakli Hairiba matam asida umangi mafam kaya kokthokhtuna khunda laitanaba amasung popi thanaba thorang kaya marum paikhatlakli Lamdam asigi mahausadagi leijaraklaba resource sing lam khopselakpa thabak tawrakpa amadi lamdam asida mahausadagi leijaraklaba miyoi singi hakta akaiba pirakli asigumba ain kaina sangsilakliba mitop sing asigi biometric data khongkatpada natana makhoina leiriba mafam singi geotapping gi thabak chathaba haure Laibak asibu asoi angam thokhandana leinaba amadi ain kaina sangsilakliba mitop singdagi ngakthoknaba hotnabada laibak asida leiriba mipum khudingmakna mateng pangbinaba appeal tawri Mukhyamantri na makhata na hai Britain gi Pradhan Mantri Rishi Sunak na handakta laibak aduda ain kaina leiriba mitop sing magi maramda halankhibada malem gi court amatana thingba ngamloi haikhiba wafam kanagumba amatana British sarkar gi mathakta wafam amata phongdokpa ngamkhide adum oinamak kendra gi griha mantraloi amasung Manipur sarkarna asigumba warep ama lauduna mitop sing Manipur dagi halankhina ba thorang tawrakpada miyoi khara amadi tumba yadana leiri Asigumba miyoi sing asina aranba prachar sandoktuna Manipur sarkar bu jat bijat khaiba sarkar ama oina uhannabagi thorang tawri hainasu warol aduda palli Akashvani Imphal gi pau gi saktam gidamak Naurem Victor Manipur gi tongan ba mafam singda hangliba relief camp singda leiriba mahiroi singda mai masingi lamda mateng pangnaba khongthang ama oina School on Wheels Rajyapal Anusuya Uikina Imphal gi Palace Compound da leiba Bal Vidya Mandir gi Sudarshan Hall da ngasi hodokre
School on Wheels asi semdoklaba bus amagi manungda library, teaching aid, smart board, study material sing, oza sing, sana khonabagi polam sing amadi mai masing tambada sangba polam sing yauri. Nongmada relief camp anida leriba mahiroi singda takpi tambinaba pandam thamli. Vidya Bharati Shiksha Vikas Samiti Manipur na sinba thormaduda School on Wheels hodoladuna Raijapal na hai Raija sigi tongan ba relief camp da leriba miyoi singbu khunda leita hanaba sarkar na kanna honari. Ngasi hangdokliba School on Wheels asina relief camp da leriba angang singda mahi masingi lamda khudong saba kaya piba ngamlagani. आज की परिस्थिति में फैमिली के लिए एक गंभीर समस्या तो है। हमारा प्रयास मैंने कि जितनी जल्दी हो इनको एक स्थायी रेसिडेंस की व्यवस्था होनी चाहिए और बच्चों का भी एजुकेशन तमाम चीज़ें उनके फ्यूचर का कब तक कैंपों में रहेंगे, तो ये इस चीज़ के लिए भी सरकार ने ये प्रयास कर रहे हैं कि जल्दी एक जगह कोई बहुत बड़ा हाउसिंग सोसाइटी बनाकर और वहाँ रखें जब तक कि सिचुएशन पूरी तरह से ठीक ना हो जाए. Academic session lisingani kulumdoi kunmari gi oina NCERT Delhi na phongba Learnings through traditional games haiba textbook amada Manipur gi mahusadi gi leijaraglaba mungna kangjai masana bu Mizoram gi masana ni haina phongliba du athuba matamda sengdokadabani haina Kendra gi Shiksha Raja Mantri Dr. R.K. Ranjan na pautak pikre. Akashbani Imphal gi ipau kangbuga nithokaba numita akhanana unabada Dr. Ranjan na hai lairik asida yubi lakpibu Manipur gi mahusadi gi leijaraglaba masana oina yauri. Lairik asida mukna kangjai gi maramda yauribasing asi Manipur gi itihas gi maramdani. Aduna masida Mizoram gi mahusagi masana ni hairiba si aranbani. Athuba matamda sengdoknaba NCERT da pautak pikre. Manipur gi chapter dana yubi lafi hape aduga Mizoram dana wa da to ina banga aduga akhoi gi Manipur gi mukna kangjai si mohoi gi ne ire mukna kangjai si background iri du Manipur gi history ngaktani kangba ning thau gi haktak ta gi tawi kholi ga toraga Mizoram ain thabe wan asina handaki 2023-24 gi phong balari ni Manipur gi se lana tum phonge duga mase ai gi budi warning tawre sum tho haire hujiksi any program daida state concerned to the authority dagi information ji chumi lare se hangdraga di noida phong the phong si tawgano haire se warning su tawre. Manipur da sahi amadagi taramapan phawbagi manungda leiba angang lak mapan lesing kunmanga sama kunmarida til leitanaba albendazole tablet pak sana pisabigi thoram leiba popon numita pangthokhi. Hiramasiga mari lenana nithokaba numita Imphal gi Lamphel pata leiba Directorate of Health Service ki conference room da pangthokpa pawgi mifamamada National Health Mission Manipur gi State Mission Director Dr. Somorjit Ningomam na hai tin gi leina singdagi ngakthoknaba albendazole tablet asi sabada khudong thiningai oite. Masi World Health Organization na sakhanglaba hidakni. Tablet asina angang singbu hookworm, whipworm amadi roundworm dagi ngakthokpa ngamli. National Deworming Day aidi angang singda hoyi worm mahiksi changaga moina kari laina pohange haibadu mayamda khamina naba haijabni aduna angang singida anemia amadi masa sondabagi problem ji lakwa masi ji prevent tawna bidam dane akoina deworming day tawjari si karigino deworming tawrisi hamatamsida 25% akoi school absenteeism ji handai deworming tawsina natradi angang ji mabuk nai 18 leidana mabuk to yektan tawdana school katho kasin ji handaba masi yam kanai yana akoina deworming ase all over the world tawjai WHO na sponsor tawraga India su tawi masi ji charga akoi da kanaba yam na kan. Manipur da angang singda til leitanaba hidak pisabagi thoram National Deworming Day gi ahanba round leiba popo numita Imphal West ki malom da leiba Malom Mega High School da pangthokhi. Thoromatu da saruk yaraduna Education S ki Director Laisram Nandakumar na hai. Manipur da leiba school gi ozasing tablet si loina yanthok jerio gi through the yanthok re na report bibire private as well as state ozasing yamna wabu sunati samchaba sajok se bibiraga Directorate of Health Services amadi State Health Society NSM Manipur na kan hotna jariba National Deworming Day tharomase mai pakpada mateng pangani haiba mafam je thamjara tenjin. Social Welfare ki Director Ngangom Utam na hairi Raija sigi angang sing mapalam da thaba matamda mama mapa singna Child Welfare Committee CWC gi ayaba mangjongna na logadabani.
इम्फालदा थांगजा नुमिता पांगथोकपा पाउगी मिफम अमदा श्री उत्तमना हाई अंगांग नत्रगा कनागुम मियोसिंग अखनन नुपीसिंग अतोपा राज्यसिंगदा मही मसिंग तंब नत्रगा थबक इंखांगी चटप ओइरबसु निंगथीनि येंसिनबा तंगाई फदे हंदकता थोकिबा थौदोक अमगी बतांगदा पल्लदुना श्री उत्तमना हाई थौबाल जिल्लागी सलुंगफमदगी नुपी मसा अमा इम्फाल ईस्टगी मियोई अमना हैदराबादता फाजिनदुना थमले हाइबगी पाउ फंगबदगी विभाग असिदा पुलिसकी मतेंगा लोइना नुपी मसा असिगी लेफम खंगदोकनबा होनखी नुपी मसा असिगी लिखुल लीदनबा सोशल वेलफेयर डिपार्टमेंट की माइकैदगी अकनबा थबक लौखटखी तुंगदा नुपी मसा असि कर्नाटकता लेरे हाइबा खंगमंगमदगी राज्यदुगी पुलिस अमदी मरी लेनबो अथॉरिटी सिंगी मतेंगा लोइना सोशल वेलफेयर डिपार्टमेंट की मिहुत कांगबु अमना नुपी मसा असि बेलगामदगी फंगमंगमखी नुपी मसा अदु इम्फालदा पुरखरे असिगुम्बा थवोंगसिंग असि थोकपदगी थिंगनबो वाफम कया फुंगदोकलदुना श्री उत्तमना हाई Human trafficking si prithivida khwaidagi well organized oiba crime makhalamani masugumba mi lalonba kangbugi khutta tagiba taragadi mamal yama ba khoi gi icha issue maya thwai mangado ba leibanina akoina icha issue mapanda thadringaida makhoi ji karai da no kari no habijima thidokpi ba mathau tai se NGO mayama leiri civil society organization mayama leiri law enforcing agency leiri social welfare department gi tongan ba sub office mayama leiri media gi chilinau leiri sigi stakeholder mayam dina pau phaunaraga kari kari gumba sugumba thodok tholakpada akhoi mayam chenjan naraga ama mateng pangnaraga human trafficking gi sathiraba lance khoi thengnasi हौजिक आकाशवाणी इम्फाल की पाव की सक्तमदा सयोल असगी सानबगी पाउदा हौजिक चथरिबा कुनिपान सुबा नेशनल वुमेन्स फुटबॉल चैंपियनशिप फॉर राजमाता जिजाबाई ट्रॉफी दा मणिपुर की टीमना सिंगल राउंड रॉबिन फॉर्मेट की मैच अनि सानबदा अनिमक माई पाकले थासिग अमदगी कोलकाता दा होकिबा चैंपियनशिप असिदा ग्रुप बी दा यावरिबा मणिपुर टीमना सवल से निमित सानकिबा मैच समदा झारखंड बु पांजन तरत चिनोद माइथिबा पीखी अदुगा थांग नुमिता अनिसुब मैच होइना मणिपुर की टीमना सिक्किम ग लंबा तौनबदा सिक्किम बु पांजन मापन अनिद माइथिबा पीखी चैंपियनशिप असिदा यावरिबा टीम 12 बु ग्रुप अनि खाइदोकलबा मतुंग हाइरिबा ग्रुप अदुगी ख्वाइदिगी पॉइंट यामना फंगबा टीम अनि सेमीफाइनल चंगनी मणिपुर की टीम मसिगी टीम मैनेजर ओइनाम बेमबेमना ओइरी अदुगा लोरेमम रोनिबाला चानु अमदी नाजमिन पठान अनिना मथंगसिना गोलकीपिंग कोच अमदी फिजियोथेरापिस्ट मणिपुर टीम की हेड कोच ना नोमिकापम इटोसा सिंह ओइरी हेड कोच असिगा चैंपियनशिप असिदा मणिपुर टीम न उतलिबा परफॉर्मेंस की मतंगदा आकाशवाणी इम्फाल की पाउगी सक्तम गवारी सानबदा असुमनो फोंदोरकली अखोइगी सोइदना ग्रुप विनर से ओइबगी आशा चावना लै हाइतारे अदुबु विनर मा ओइद्रगसु कोइ सेमीफाइनल चंगनी सोमदगी पास ओवर सेकेंड तागनी अदु हाइबदी ngамदी हुजि मैच होम वाली कोइ वाली बिसे महाराष्ट्र वाली हरियाणा वाली उड़ीसा वाली कोई साइड लोई फजई परफॉर्मेंस लोइना फई अखोइगी सीनियर जूनियर अखोइगी लोइना मिक्स तौरी टीम कैप्टेंसी बला हना टीम कैप्टन ओइरी बेस्ट लेवल दा अखोइगी हार्ड वर्क तौदना अखोइगी हंदती लौदब यादी हंदती चलीबसे अखोइगी पांदम से लौदब यादी हारगा अखोइ लाखिबनी हौरी बांगांग सिंदैदा अखोइदी कोच अमगी मखादा जना कोचिंग तौबिरबा अदुगा मेन आई टारगेट हाना नेशन फंगनब होनबा हाइसे आई प्रैक्टिस फजब तौनी द बेस्ट लेवल द साननब होनबा अदुद सिलेक्शन तौरगा ट्रायल तौनी अदुद फजब तो खल्लनी अदु मतुंग द नेशन से अदु मति नेशन से लाइथोप याद्रे नेशन से चला कांददी इंडिया नसु मोय स्कॉट्स ने येंदेनी इंडिया दसु अंडर लाइबसिंग जे मुकौलकदैनी अदुगी पोचनी अदु नेशन सिमदी याम मरु ओय हाइतारेने मणिपुर की सही कुनमखा की फुटबॉल टीम स्वामी विवेकानंद अंडर 20 मेंस नेशनल फुटबॉल चैंपियनशिप की सेमीफाइनल चंक्रे ऑल इंडिया फुटबॉल फेडरेशन की मखादा छत्तीसगढ़ की नारायणपुर दसथरिबा टूर्नामेंट असिगी ngasi सानेकिबो क्वार्टर फाइनल मैच समदा मणिपुर ने तेलंगाना बो पांजिन मरी अमद माइथिबो पीदुना सेमीफाइनल चंकीबनी थासिग कुंदा मणिपुर अमदि कर्नाटका अनिना सेमीफाइनल मैच त थेंगनरगनी आकाशवाणी इम्फाल की पाउ शक्तम गिदमक nganगोम किरण मतंग असिदा आकाशवाणी इम्फाल की ई पाउ कांगबुन पुथोकपा सयोल की पाउ की सक्तम लोइजरे खोमजिनबा अमसुंग पुथोकपा थोकसोम जोगेंद्रजीत लिजखिबा माइबम दिजमनी।